ꯃꯌꯥꯝ ꯃꯥꯡꯗ ꯎꯕꯤꯔꯤꯕ ꯂꯧꯐꯝ ꯑꯁꯤ ꯃꯩꯇ꯭ꯔꯝ ꯂꯥꯏꯔꯕꯤ ꯂꯧꯀꯣꯜ ꯇꯤꯗꯤꯝ ꯔꯣꯗꯀꯤ ꯍꯦꯛ ꯃꯅꯤꯡ ꯑꯗꯨꯒ ꯑꯖꯥꯗ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯂꯣꯏꯅꯅ ꯌꯨꯅꯥꯀꯣ ꯁ꯭ꯀꯨꯜꯒꯤ ꯅꯥꯀꯟꯗ ꯀꯥꯔꯛꯇ ꯂꯩꯕ ꯂꯧꯐꯝꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯧꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯏꯁꯤꯡ ꯐꯪꯗꯗꯅ ꯋꯥꯗꯨꯅ ꯂꯩꯅꯔꯤꯕ ꯑꯁꯤꯒꯤ ꯇꯥꯏꯑꯣꯟꯅꯕꯗ ꯏꯁꯤꯡ ꯉꯥꯛꯇꯅ ꯄꯨꯡꯂꯪ ꯂꯪꯗꯨꯅ ꯂꯩꯔꯦ꯫ ꯃꯐꯝ ꯑꯁꯤ ꯂꯧꯁꯤꯡ ꯎꯕ ꯌꯥꯗꯅꯕ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ꯫ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯌꯨꯅꯥꯀꯣ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯃꯥꯡꯗ ꯎꯕꯤꯔꯤꯕ ꯆꯦꯛꯄꯟꯅ ꯈꯥꯖꯤꯜꯂꯒ ꯂꯩꯔꯤꯕ ꯆꯦꯛꯀꯣꯜ ꯑꯃꯗꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯁꯪ ꯀꯌꯥ ꯑꯃ ꯁꯥꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯂꯧꯐꯝ ꯑꯁꯤ ꯏꯊꯩ ꯂꯧꯈꯣꯡ ꯅꯣꯡ ꯈꯖꯤꯛꯇꯪ ꯇꯥꯕꯒ ꯆꯦꯟꯊꯣꯛꯐꯝ ꯂꯩꯇ꯭ꯔꯕ ꯏꯁꯤꯡꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯎꯖꯔꯤꯕ ꯂꯧꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯕꯤ ꯂꯧꯀꯣꯜ ꯑꯁꯤ ꯂꯧꯁꯤꯡ ꯊꯥꯕ ꯌꯥꯗꯅ ꯂꯩꯔꯛꯄ ꯀꯨꯏꯔꯦ꯫ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯣꯛꯂꯤꯕ ꯁꯣꯁꯦꯜ ꯋꯥꯔꯀꯔ ꯀꯌꯥꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯇꯤꯗꯤꯝ ꯂꯝꯕꯤ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯆꯦꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯕꯥꯜ ꯑꯁꯤꯁꯨ ꯁꯣꯔꯣꯛ ꯄꯥꯛꯊꯣꯛꯄꯗꯒꯤ ꯁꯨꯝ ꯄꯤꯛꯁꯜꯂꯛꯄꯗꯒꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯆꯦꯟꯊꯣꯛꯐꯝ ꯂꯩꯇꯗꯅ ꯑꯋꯥꯕ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯗꯨꯅ ꯃꯇꯝ ꯆꯥꯅ ꯑꯃꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯛꯇꯨꯅ ꯍꯥꯏꯔꯤꯕ ꯂꯧꯀꯣꯜ ꯑꯁꯤꯕꯨ ꯂꯧ ꯎꯍꯟꯕꯤꯗꯨꯅ ꯋꯥꯔꯕ ꯍꯧꯖꯤꯛꯀꯤ ꯄꯦꯟꯗꯦꯃꯤꯛꯀꯤ ꯆꯩꯊꯦꯡ ꯐꯪꯂꯕ ꯃꯇꯝꯁꯤꯗ ꯆꯥꯅꯅꯕ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯊꯥꯕ ꯌꯥꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯁꯔꯀꯥꯔꯒꯤ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯂꯧꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯌꯨꯅꯥꯀꯣ ꯁ꯭ꯀꯨꯜꯅꯤ ꯑꯗ ꯃꯁꯤ ꯇꯨꯡꯈꯅ ꯎꯔꯤꯕꯁꯤ ꯑꯋꯥꯡꯂꯣꯝꯗ ꯌꯨꯅꯥꯀꯣ ꯁ꯭ꯀꯨꯜ, ꯁꯣꯝꯗ ꯄꯨꯈ꯭ꯔꯤ ꯌꯥꯝ ꯂꯩꯔꯦ, ꯂꯧꯕꯨꯛ ꯂꯩꯖꯔꯦ, ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯆꯦꯛꯀꯣꯜ ꯑꯩꯈꯣꯏ ꯃꯤꯅꯤꯁꯇꯔ ꯀꯌꯥꯒꯤ ꯃꯐꯝ ꯑꯣꯏꯔꯛꯂꯦ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯃꯤꯅꯤꯁꯇꯔ ꯍꯥꯎꯀꯤꯞꯅꯆꯤꯡꯕ ꯀꯌꯥꯒꯤ ꯃꯐꯝ ꯑꯣꯏꯔꯛꯑꯕꯅꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯂꯥꯏꯔꯕꯤ ꯂꯧꯀꯣꯜ ꯑꯁꯤ꯫ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯍꯥꯏꯐꯦꯠ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯛꯇꯨꯅ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯋꯥꯕꯁꯤꯕꯨ, ꯂꯧꯃꯤꯁꯤꯡꯒꯤ ꯑꯋꯥꯕꯁꯤꯕꯨ ꯈꯪꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯏꯊꯩ ꯑꯁꯤ ꯐꯥꯠꯇꯣꯛꯄꯤꯔꯕꯅꯤ꯫ ꯏꯁꯤꯡ ꯐꯥꯠꯇꯣꯛꯄ ꯑꯁꯤꯗ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯑꯃꯗꯤ ꯈꯪ ꯑꯍꯩꯁꯤꯡꯒꯤ ꯄꯨꯛꯅꯤꯡꯁꯨ ꯆꯤꯡꯁꯤꯟꯖꯔꯤ꯫